Lairaba ima babana lairana leiramba mashi eikhoi semdokluba yararoi lairana pokjarabasu inakkhunba misak ama oiba haibasidi oithokloidaba manate masa eikhoi gi wakhal sigi makha yamna pole tattana aina hairibaduni eikhoi gi mind se yamna strong ohenba mathou tai punsi mekeni ngasi su mausagum mayambo amukana taramnoksare eikhoi gi makharongi ta tomal gi machanu pasi kuidri aina walking chatpada hehek puduna chaminakibado khangaude hojikti class 12 loiraga lairik tamu yadre haiduna dukan amada yaholle hai Hojikti aishu ithau chinbana toina unadre adubu yumthangnabu oibanina ta tomalga itei magana tattana angangsida cheiba tai nupa masasi kharadi ngausinare haiba pautai dukan dusu ningthi nuaina chatraba male bakugi imung se thoidongna paisa nungsa komba imung nate adubu lausing khara leibaduna chabadi wate masanu pasina tattana haibu wahini aibu kari pokpiram lebano aigi ningba amata su thonghanbasu ngamdaba gari amata leibiyu haibasu tade iPhone 13 ama leibiyu haibasu yade asumna marak launa batai nahak hairiba nahak se inakkhunba selthum wataba misak ama oirakpa haibasa kanagumagi thawinjindagi oiba yaba nate nahakna oigena bukhallaba ayet policing laglabasu adom kadaidagi no likhatuna oikhini thinguba pharuba khamluba yaro nahakna bu oiningdraba oigena bukhandraba paisa chabunna yumlabasu kuiroi adom marai chaitharakane lairaba hairiba mahak se hekta mafam amada changningi haiduna changbanate Mahakse yamna tanganba excuse yamna thiba hayingi thabak yamna thamganba miuisingdana henna laina changalle lairana imung amada poktuna lairaba misak ama oiramlabasu nahak khwaidagi inakkhunba mahakto oibe yai nahakna tawgadoriba haibabu nahaki wakhal nahaki mind se inakkhunba tangai fade wakhal dunabu inakkhunlaba nahak soidana inakkhunba haibado oiba ngongane lairabana nangondagi lapna chatkigani wakhal inakkhunba haibasi karino haibasini hojik lakadoribase Lairaba misak ama oiduna poklamlaba nahakna hojik maruoina ahanbada tawgadabase nahak karamna inakkhungani haibagi wakhalonsi nahaki koktuda matam khudimakta thamnaba honarakpadune nahaki koktuda inakkhunbagi mangama tattana manghanba mathou tai hairiba mangado amuk karamna oithokpa yabagi haiduna amuk thiba humba honarakpa mathou tarai matangsidani nahaki pandam ama leibaduga amuk mari leinaribase matam khudimakta nahaki pandam adugi maramda nahaki wakhalda leinaba honagadabane Thamoi manungda changkhraba nahaki apamba haibasa nahaki koktagi pakhek lathokpa yagadaba nate maramasina nahak mai pake khallaba khwaidagi ahanbada nahaki maina do blank wense kari mata yaholoise subnagi nahak karamna paisa pairaba misakama oigadage sika khanse amadi nahakna paisa pairanabagidama honarakpada yanglin saru oigadoriba nahaki pandam maduga mari leinabadu khak nahaki maina du thamnaba honagadabane Lairana polakpasingna lairana dumak leibagi maruiba maramsingsa makogi mama mapasingna matam ayambada karamna inakkhungani haibagi parasing tambibagi mahut aikhoidi lairabani maramsina sina yanaba singadabane sidagi ahenba tawba yade leiriba kharasina yanaba hingba tabane asumna tattana hai asigumba wahising asina angangsing adugi kokta tattana lehenkibana aikhoidi lairana polakpanina lairana namak sigani haibagi mindset asida lai awang ba wakhal khalakpada ahal singduna hekta yahelle class 12 loiraktuna mapalamda chatuna awang mathaki mahi tamnabagi wakhalon lakpada paisa tharaba leiroi aikhoi lairi haibagi wakhalon si hana angang singda mami tahalle maramasina energetic oiba angang kaya tanthakiduna sot honaningba phawkidaba angang yaudaba nate angang sing aduda aikhoina paisa tharaktrabasu kadaidano company gi thabak ama tawsinbani khangde fast food amada waiter oibani khangde club ta thabak tawbani khangde nangi apamadodi phangdaba yade Migi lamduda company factory marang kaina leibanina thabaki thabak ngaktani paisa thokpa job macha ama tauna nahi tamgadabane asumna angangsing aduda self confidence ama kak sagatpa ngamgadaba thauna piba ngamba wahising yamna maruai wahigi inot wahigi thauna haibasina paisa amadi pangalgi hena kanarakpa yaudaba nate rich in mind haibadi nahaki wakhalon adu inakkhunba haibasida nahakna tawgadabase karamna inakkhungani haina thiba humba hawbudune Nahaki pandamama pangnaba honarakpa success oiraba misagama oinaba honarakpa paisa paiba misagama oinaba honaba haibasida nahak ahanbada tawgadabase research tawbasine mai pakraba miusingi punchi wari neinagadabane makhoina kari tawkibagi haibase khangnaba honagadabane akhoina mai pakraba miusing amamam to oina chatlaga thiruba humluba ngamloidabanina makhoigi punchi wari gi liricsing panaba honagadabane Internet ta website ta YouTube ta tatana makhugi punchi warising nainaduna makhuina common noiba kari tawkibagi habasi kumna khangnaba honagadabane afaw liricsing pagadabane kudam moina think and grow rich aikoi pabi yai
author oiriba Napoleon Hill na prithivida mai pakraba kayaga unaduna makoina kamdongno mai pakibage makoina kaman noiba kari tawkibage haibana jingba akoina amuk thijiludrabasu matam mayam ama mangadaba adu lairik oina ithoktuna lairaba asiguma lairik sing paduna ahenba gyan loksing tansinna bo honagadabane hairiba lairik asya kanagumba nupa ama madau gyabadagi lucky draw ma phawraga nongalaga hekta inakhunbagi wari nate apikpa anemba level lairana pattanna haurakpa kayana kamdongna inakhunba misaksing oikribano haibadugi kumna neinaduna aikhoigidamak thambiramlaba atugi matik maruoiba lairik singni nahakna asiguma lairik sing paroraba matung thijin humjiluraba matungda nahaki wakalon adu afabaromda ahongba ama laklaba nahak inakhunbagi process tangkhai ama loirabane masigi makha tabadi amuk nahak nasana honajagadaba matang nahakna thijin humjiluriba mayamdo amuk apply tongnanaba amuk honarakadabane hairiba lairik sing asi paruraga nahak hekta mai paklaba nahakna tawgi khanbada hekta tawbada mai paklaba misagama oirani haibagi wafumdu nate just lairik asina tawgadoriba sa nahaki thought process adu change tohonbadune nangonda thajaba amaka create tawbadune ngamgani haibagi thauna amaka hapadune mai paknaba honarakbada satkadaba lambidu takpane aduga masagi matung amuk nahakna tawgadoriba thabak business aduga mari leinaba lairik amuk pananaba honagadabane akhang ahi kaya tanagadabane अखोगे माइंडसेट असे यामना मरुए कनागुमना इराई लाइना हाय खुत्ता लुपा लाख 10 दा पियो करोड़पति ओइगे यामना मुन्ना खनबिगदबने पैसा ngaktani yaraktaba matang lai kudam ama kak panjage बिहार की सुशील कुमार 2011 के अमिताभ बच्चन के यामना ममिंग लेबा टीवी सीरीज कौन बनेगा करोड़पति दा विनर ओइदुना लुपा करोड़ मंगा की मपु ओइगे मिडल क्लास फैमिली मदगी हौरखिबा सुशील अदुक यामा पैसा दो कमदौना कदाइदा इन्वेस्ट तौगनी हाइबा खंगहौदबने mayamgi namthaki lang kaya du thuduna ani shuba sahida bankrupt chatkhibagi wari lai paisa chabunama pirambaga paisa kamdongna tangani haina takpirambaga anisha karamana maru oi khanbibage MBA chaiwala masagi aseng mamaming Praful Bilor 14 January 1996 da Madhya Pradesh ki Dhar kauba district ki manung chana laiba apikba khungang amada lawbagi imung amada poke Magna Commerce da graduate loiraba matung sel thungi awaba kaya mayok nariba du kharata oiraba su kokna bahaiduna mahak MOE gi salesman oina thabak tawke asumna masigi mathang McDonald's amuk housekeeping staff oina thabak tawke masidagi mahak masagi business ama tawnabagi inspiration kya phangke mapagi apambagi matungina afaba college amada MBA loishanduna thabak ama tawnabagidama common admission test CAT ki preparation kanna tawke tangna tangna ahumla CAT crack tawbangam khide masidagi mahak thabaki asa tokthoglaga chagi business hauke asumna MBA chaiwala haina maming thonduna Ahmedabad ki highway amada pakhan ama khanthaduna somnagi lupa lising nipan khaktadaga loinana cha yonba hauke ahan manumita somnagi mioi manga khak pithake mahaki manakta cha thakpa kanasu laktaba matamduda masing khangdana chaliba highway aduda traffic jam na maram moiduna panduna lariba car singda changduna glass ta thinduna chagi mahau yengalame hello sir would you like to taste my tea hi Karang cha yon manupano English phasana ngang ba chai wala si ahan mani law thake law asomna mathang sandokiduna mahak masagi YouTube channel Praful MBA chai wala haibashi dasu motivation kaya ga loinana thagatpa video sing famous oikiduna India pomba maming chatpada natana haujikti mahaki MBA chai wala gi franchise sama hena India gi city yankai henbada laikre amadi mahak masagi net worth $6 million haibadi lupa crore yankai rongi mapu oiriba Praful Bilor na asomna hai mai pake harabadi mahake formula marisha sungsoi shoidana aikhogi kokse thamgadabane life is yours and you have to make it a success don't think about what the neighbor is doing never work to impress someone only work for yourself nahaki punsi haibasa nahakini atai kanadasu nahaki punchibu sagolgi khurji paiduna chingning ma maikeida chingbagum chinghangadaba nate nahak nasana nasagi mai pakgi lambi shamjagadabane nahakpu mai paklaba misagama oinaba inkhatpinaba chingkhatpinaba malemsida kanasu leite haibasa punchi chuppada kauridomane yumthang naribasingna natraga nahaka nangna loinaribasingna kari tauribage makoi kadai yaukrabage nahaka kari khenaribage asumna khak usiloidabane kanagumba amattaga compete tawganu kanagumba amagi thamoi khudum channabani haiduna nahaki energy mangba makai honabagi mahut nahak nasagi energy sa nasadoina invest tawjagadabane You can fool the world, but not yourself. Nahakna prithibisida leiriba mioi khudingmak apangbasiduna oida padaba tawsinnaba sasinaba namthak kaya tawduna yana ba adum hingba ngamkhibadi yai adubu nahakna atopa kanagumba amabu apangbasinabo honabada nasana nasadasu apangbasijabani haibasi kedonungda kawridone Be patient because success takes time. Khangba kalo maramdi mai pakwa haibasa matam change mai pakwa haibasagi shortcut way haibama kaidonungda leite
haibadi success haibase lottery ticket fawunate. You will get success only in 2 months, but if you do not achieve it completely, then it will be lost by 2. Therefore, do the work in the right way, which it started even after years can be started again. Nahak sumnagi tha ani khakta mai paklaba misagama oibadi yai. Adubu nahang nahaki pandamado mapung phana phangdraba sumnagi tha ani khakta amu marai chaitar kibasu yai. Maramasina achumba lambi da chatuna nahaki pandamado phangnaba honagadabane. Sahi ama changjaki amuk makoktagi hauba akaiba leite nahangna mai paknaba honarakpada tahaba yamna thuba haiba ma sunglei leite. Hairiba mathaki formula marisha nintina khanglaba amadi nahaki punsida apply tawba ngamlaba nahangna inakkhunba misagama haibado soidana oiba ngamgane. Cha yonbanasu adumang millionaire oiba yai. Luriba sa nahaki mentality adune nahakna wakhal khanbagi mawong adune ithanta hangjase. Cha yonbana lupa karorgi mapu kari khanbibage nahak tawba ngamlo hena khanbra. Ice cream yonba bazar da thela illiba nahakna karigi ice cream company amagi mapugi mangloi dawribano. Chuhing yonba nahakna nasagi chuhingi brand ama ohenba karigi yaro. Momo gi thela induna momo yoliba nahakna makal khudingmaki tohanba mahaw ama chelhanba ngamba momo gi outlet mayam amagi chain ama karigi ohenba ngamloi. Asigumba achouba inakkhunba manglana amaga loinana macha dagi hauba nahaki business sing karigi tawroi. Hard work amadi smart work haibase yamna maruai. Technology na kham thengna saukholaba matam asida nahaki business tunabu niyom chumlaba khangoroi leibak sinba thungna nahaku masak khangba amadi karorgi mapu oikiba. Ngasigidamakta di matang asida nungsiba mati momon minoksiga loinana mayamdagi kainanabagi tanjadu laujari.